Hello guys, welcome back to my channel. ꯑꯗꯣ ꯑꯩ ꯉꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯅꯔꯕ ꯆꯅꯨ ꯀꯣꯟꯊꯧ ꯂꯩꯕꯗꯣ ꯍꯥꯏꯗꯤ ꯌꯥꯝ ꯐꯥꯎꯔꯕꯅꯤ 1 lakh views ꯀ ꯑꯣꯏꯔꯕꯅꯤ ꯑꯗꯨꯗ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯒꯦ ꯇꯧꯖꯕꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯑꯩ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯖꯔꯒꯦ. Hello? 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 ꯁꯣꯝꯁꯦ ꯆꯅꯨ ꯀꯣꯟꯊꯧꯗꯣ ꯑꯣꯏꯕꯤꯔꯕ꯭ꯔꯥ? Mami kanano? ꯁꯣꯝꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯕ ꯀꯁꯨ ꯌꯥꯎꯔꯤꯑꯕ. Yengmo kainado? ꯄꯥꯡꯒꯟ ꯅꯨꯄꯤ ꯁꯥꯕꯒꯗꯣ ꯌꯥꯝ ꯄꯛꯇꯤꯌꯦ ꯅꯉꯣꯟꯗ. Pangan nupikdi som nongnoga tawbanida. Diba? Yengingadi kan. ꯌꯥꯝ ꯌꯦꯡꯅꯤꯡꯗꯕꯩ ꯋꯥꯅꯤꯗ ꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯀꯣ. ꯑꯗꯣ ꯌꯦꯡꯅꯤꯡꯗꯕ ꯈꯔ. ꯑꯩꯒꯤ ꯀꯃꯦꯟꯇꯒ ꯔꯤꯄ꯭ꯂꯥꯏꯒ ꯄꯤꯕꯤꯔꯛꯇꯦ. Ay kanamaka reply pibanihe. ꯍꯥꯏꯔꯣ. Kadaydi prank callga tawirira kay tawiraba. ꯀꯔꯤ ꯄ꯭ꯔꯦꯡ ꯀꯣꯜꯅꯣ ꯑꯩ ꯑꯆꯨꯝꯕ ꯍꯥꯏꯅꯤꯌꯦ. ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯚꯤꯗꯤꯑꯣꯗꯣ. ꯌꯥꯝ ꯍꯩꯅꯗꯦ. ꯆꯒꯠ ꯃꯒꯠꯅꯩ. Karano videoduno haisibo? ꯌꯥꯎꯁꯪꯒꯤ ꯀꯩꯅꯣ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯕꯩ ꯋꯥꯅꯤꯗ. ꯃꯤꯅ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯌꯥꯔ ꯇꯧꯕꯤꯌꯣꯒ ꯍꯥꯏꯔꯒ ꯌꯥꯝ ꯗꯤꯃꯥꯟ ꯁꯥꯏꯌꯦ. Nate ay khangdabaine ay yamna haidi yengudeba ay nathaga kaptana layirabinanala. Kana kay YouTube paibra haise? YouTube ꯄꯥꯏꯌꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯅꯧꯅ ꯍꯥꯡꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯝ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯉꯥꯏꯈꯣ. ꯑꯗꯣ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ. ꯈꯔ ꯐꯖꯅ ꯁꯦꯝꯕꯤꯔꯛꯑꯣ. ꯋꯥ ꯉꯥꯡꯕꯒꯤ ꯃꯑꯣꯡꯒꯗꯣꯈꯔ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ. ꯄꯥꯡꯒꯟꯒꯤ ꯀꯩꯅꯣꯒ ꯁꯥꯕꯗꯣ ꯄꯥꯡꯒꯟ ꯖꯥꯇꯤꯗꯣ ꯌꯥꯝ ꯍꯟꯊꯅ ꯈꯟꯕꯒ ꯃꯥꯜꯂꯦ. Aida pagan jatida ay reverse family ay pasakyali din ay panganda tidhagay nathi ay dum nungnawa tayo diga muna agi khanner day tay hay ni khangamde ay di wakhanagi nana khalaga namjaba nattiba ay nungnawa ay namjaba duga tidhagay wasi yagudira. ꯀꯃꯦꯟꯀ ꯄꯥꯕꯗꯣ ꯌꯥꯝ ꯄꯛꯇꯦ. ꯆꯥꯒ ꯊꯛ ꯄꯥꯔꯗꯅ. ꯑꯗꯣ ꯈꯔ ꯄꯛꯇꯕꯁꯤꯡ ꯈꯔ ꯍꯩꯅꯗꯕꯁꯤꯡꯁꯨ ꯑꯗꯨꯝ ꯌꯦꯡꯗꯕ ꯌꯥꯗꯦ. ꯃꯣꯏꯗꯣ ꯌꯦꯡꯉ ꯌꯥꯝ ꯅꯣꯛꯄ ꯅꯨꯡꯉꯥꯏꯑꯕ. ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯗ. ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯧꯁꯨ ꯅꯠꯇꯕꯤꯗ ꯍꯧꯖꯤꯛꯇꯒꯤ ꯃꯧꯒ ꯁꯥꯔꯗꯅ. ꯑꯗꯨꯗꯤ ꯁꯨꯝ ꯀꯩꯅꯣꯅꯤ ꯀꯩꯅꯣ ꯐꯤꯂꯝꯗꯁꯨ ꯕꯂꯥ ꯍꯣꯏ ꯒꯣꯀꯨꯜ ꯍꯣꯏꯗꯨꯁꯨ ꯕꯂꯥꯒ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯝꯕ꯭ꯔꯥꯅꯦ. ꯑꯗꯣ ꯄꯥꯟꯗꯕꯤꯗ ꯃꯣꯏꯁꯨ ꯃꯧꯒ ꯁꯥꯔꯒ ꯅꯝꯃꯤꯗꯨꯅꯤ. ꯑꯗꯣ ꯅꯪꯗꯤ ꯕꯂꯥ ꯅꯠꯇꯦꯗꯅ. ꯍꯣꯏꯅꯦ ꯕꯂꯥ ꯁꯣꯃꯥꯕꯨꯗꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯑꯦꯛꯇꯤꯡ ꯇꯧꯔꯤꯅꯤꯗꯅ. ꯑꯗꯣ ꯂꯤꯂꯥꯗꯁꯨ ꯃꯅꯤꯄꯨꯔꯤ ꯂꯤꯂꯥ ꯀꯌꯥꯗꯁꯨ ꯅꯨꯄꯤ ꯁꯥꯔꯒꯁꯨ ꯑꯗꯨꯝ ꯅꯝꯃꯤꯗꯨꯅꯤ. ꯑꯗꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅꯁꯨ ꯃꯧ ꯁꯥꯔꯒ ꯅꯝꯃꯤꯗꯨꯅꯤ. ꯑꯗꯨꯒꯗꯤ ꯑꯗꯨꯗꯣ ꯀꯅꯥꯅ ꯅꯪ ꯃꯧ ꯅꯠꯇꯦ ꯅꯪ ꯅꯝꯕ ꯌꯥꯗꯦꯅ ꯀꯅꯥꯅ ꯍꯥꯏꯔꯤꯅꯦ? ꯌꯥꯝ ꯄꯛꯇꯕꯩ ꯋꯥꯅꯤꯗ ꯑꯗꯨ ꯑꯗꯨꯝ ꯍꯥꯏꯕ. ꯁꯣꯝꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯟꯊꯅ ꯌꯦꯡꯕꯒ ꯃꯥꯜꯂꯦ. ꯌꯥꯝꯅ ꯅꯣꯛꯅꯕꯤꯔꯛꯏ. ꯅꯣꯛꯅꯒ ꯉꯥꯡꯉꯦ. ꯍꯟꯊꯕꯩ ꯅꯠꯇꯦ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯗ ꯅꯣꯛꯀꯟꯕꯅꯤ ꯑꯗꯨꯅꯅꯤ. ꯀꯔꯤ ꯋꯥ ꯉꯥꯡꯕꯗꯣ ꯈꯔ ꯅꯣꯛꯇꯕꯤꯗ ꯉꯥꯡꯉꯣ. ꯁꯦꯔꯤꯌꯁ ꯑꯣꯏꯅꯈꯔ ꯉꯥꯡꯕ ꯍꯩꯇ꯭ꯔꯣ? ꯑꯗꯨꯝ ꯈꯜꯂꯒ ꯃꯥꯟꯁꯤꯜꯂꯛꯄ ꯑꯃ ꯌꯥꯎꯋꯦ.
ꯀꯔꯤ ꯄ꯭ꯔꯦꯡ ꯀꯣꯜꯅꯣ ꯅꯪꯕꯨ ꯀꯌꯥꯝ ꯐꯥꯎꯔꯒꯦꯅꯦ ꯑꯩꯅ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯗꯣꯏꯁꯦ ꯐꯥꯎꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯃꯤꯅ ꯇꯧꯕꯗꯣ ꯌꯦꯡꯕꯅꯤꯅ ꯍꯥꯏꯗꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯃꯤꯉꯣꯟ ꯇꯧꯕ ꯃꯇꯝꯗ ꯃꯤꯁꯤꯡꯅ ꯇꯧꯕ ꯃꯑꯣꯡꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯌꯦꯡꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯈꯪꯕꯗꯣ ꯉꯝꯃꯦ ꯍꯥꯏꯕ ꯑꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯍꯥꯏꯔꯒ ꯅꯣꯏꯅ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯡꯒꯠꯄꯗꯣ ꯑꯗꯨꯁꯨ ꯌꯥꯝ ꯄꯛꯇꯤ ꯅꯤꯡꯗꯤ ꯂꯧꯕꯨꯛ ꯃꯌꯥꯏꯗꯒ ꯇꯧꯏ ꯌꯨꯝ ꯐꯖꯕꯗꯒ ꯆꯪꯉ ꯇꯧꯗꯤ ꯑꯗꯨꯗꯤ ꯆꯥꯗꯗ ꯇꯧꯔꯤꯅꯤꯅ ꯌꯨꯝꯗ ꯂꯩꯔꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯂꯩꯕꯅꯤꯅ ꯌꯥꯝꯅ ꯉꯥꯡꯉꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯂꯧꯕꯨꯛꯇ ꯑꯣꯏꯅ ꯇꯧꯔꯨꯕ ꯋꯥꯔꯤꯅꯤꯗꯅ ꯑꯦ ꯂꯧꯕꯨꯛꯇꯨꯁꯨ ꯆꯨꯝꯅꯒ ꯐꯝꯃꯒ ꯇꯧꯗꯤ ꯌꯥꯝ ꯊꯤꯅꯤꯡꯗꯤ ꯑꯗꯨꯅꯤꯅꯦ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯉꯒ ꯅꯨꯡꯉꯥꯏꯅꯕ ꯇꯧꯔꯤꯅꯤꯗꯅ ꯑꯩꯁꯨ ꯅꯪꯁꯨ ꯇꯧ ꯀꯩꯅꯣ ꯑꯗꯨ ꯆꯥꯎꯃꯤꯟꯒ ꯆꯥꯕꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯗꯤ ꯂꯩꯁꯥꯕꯤꯅ ꯑꯗꯨꯃꯥꯏꯅ ꯆꯥꯟꯅꯕ꯭ꯔꯣ ꯅꯠꯇꯦꯕ ꯑꯩꯁꯨ ꯅꯪꯅ ꯌꯦꯡꯅꯤꯡꯕꯁꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯒꯤꯗꯨꯒ ꯑꯗꯨꯗ ꯌꯦꯡꯅꯤꯡꯕ ꯈꯔ ꯌꯥꯎꯏ ꯌꯦꯡꯅꯤꯡꯗꯕ ꯈꯔ ꯌꯥꯎꯏ ꯑꯃꯨꯛ ꯍꯥꯏꯅꯤ ꯑꯗꯨꯗꯤ ꯌꯦꯡꯅꯤꯡꯗꯕꯗꯨꯗꯤ ꯌꯦꯡꯅꯤꯡꯗꯕ ꯉꯥꯛꯇ ꯍꯥꯏꯖꯜꯂꯛꯑꯦ ꯑꯗꯨ ꯌꯦꯡꯅꯤꯡꯗꯗꯤ ꯀꯩꯁꯨ ꯌꯦꯡꯅꯤꯡꯉꯅꯨ ꯅꯠꯇ꯭ꯔꯒ ꯑꯗꯨꯗꯣ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯕꯗꯤ ꯇꯧꯔꯝꯒꯅꯣꯕ ꯑꯗꯨꯝ ꯂꯥꯏꯛ ꯅꯝꯁꯤꯜꯂꯝꯃꯣꯕ ꯂꯥꯏꯛꯁꯨ ꯇꯧꯔꯣꯏ ꯗꯤꯁꯂꯥꯏꯛ ꯇꯧꯗꯣꯏꯅꯤ ꯂꯥꯏꯛꯇꯤ ꯇꯧꯔꯝꯃꯣꯏꯍꯦ ꯑꯗꯨꯅ ꯀꯩꯒꯤ ꯌꯦꯡꯅꯤꯡꯗ꯭ꯔꯁꯨ ꯂꯥꯏꯛ ꯑꯃ ꯇꯧꯕꯤꯕ ꯑꯗꯨꯗꯤ ꯅꯪ ꯁꯤꯔꯣꯏꯗꯅ ꯅꯪ ꯈꯨꯕꯤꯗꯨꯗꯤ ꯅꯥꯔꯣꯏꯗꯅ ꯑꯗꯨ ꯑꯝꯇ ꯄꯤꯔꯝꯃꯣꯕ ꯑꯩ ꯆꯦꯅꯦꯜꯗꯣ ꯆꯠꯈꯤꯗꯣꯏꯗꯣ ꯄꯥꯝꯃꯨꯏ ꯑꯦ ꯅꯪ ꯌꯥꯝ ꯂꯤꯛꯏꯅ ꯑꯗꯨꯗꯤ ꯅꯤꯛꯄꯅꯦ ꯑꯇꯩꯗꯤ ꯚꯤꯗꯤꯑꯣꯁꯤꯡꯗꯣ ꯀꯩꯀꯩ ꯈꯔ ꯐꯖꯅ ꯌꯦꯡꯅꯤꯡꯉꯤꯕ ꯁꯦꯝꯃꯨ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯍꯣꯏ 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 ꯃꯇꯨꯡꯗ ꯁꯤꯟꯖꯔꯛꯑꯒꯦ ꯑꯗꯨꯗꯤ 1,00,000 ꯌꯦꯡꯉꯒꯗꯤ ꯚ꯭ꯌꯨꯁ ꯌꯧꯔꯦ ꯀꯥꯏꯅ ꯌꯥꯝ ꯌꯦꯡꯉꯒꯅꯤ ꯍꯔꯥꯎꯕꯩ ꯇꯥꯏꯞꯇ ꯁꯣꯔꯠꯇꯒ ꯊꯥꯡꯒꯠꯂꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯥꯖꯗꯕꯅꯤꯗ ꯑꯩꯁꯨ ꯍꯪꯖꯔꯛꯄꯒ ꯁꯨꯃꯥꯏꯅ ꯀꯥꯅꯤ ꯊꯥꯖꯗꯕꯒꯤ ꯑꯩꯁꯨ ꯊꯥꯒꯠꯆꯕꯅꯦꯕ ꯑꯗꯨꯒ ꯀꯩꯝ ꯊꯧꯗꯣꯛ ꯊꯣꯛꯇꯦꯕ ꯅꯣꯏꯁꯨ ꯊꯥꯡꯒꯠꯂꯛꯑꯁꯨ ꯑꯩꯈꯣꯏꯅ ꯊꯧꯐꯝ ꯊꯣꯛꯇꯦ ꯑꯩꯁꯨ ꯊꯥꯡꯒꯠꯂꯁꯨ ꯊꯧꯐꯝ ꯊꯣꯛꯇꯦꯕ ꯁꯣꯝꯁꯦ ꯌꯥꯝꯅ ꯍꯥꯏꯒꯠꯂꯤꯗ ꯑꯩ ꯍꯥꯏꯒꯠꯄ ꯅꯠꯇꯦ ꯑꯩꯁꯦ ꯑꯆꯨꯝꯕ ꯉꯥꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯆꯨꯝꯒꯅꯤ ꯅꯪꯒꯤ ꯀꯩꯒꯨꯝꯕ ꯅꯪꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯗꯤ ꯅꯪꯁꯨ ꯊꯥꯖꯗꯅ ꯇꯧꯕꯗꯣ ꯑꯣꯏꯇꯥꯔꯗꯤ ꯅꯪꯁꯨ ꯊꯥꯡꯒꯠꯂꯣꯏꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯑꯩꯁꯨ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨꯒ ꯅꯪ ꯊꯥꯡꯒꯠꯂꯤꯅ ꯑꯩꯅ ꯊꯧꯐꯝ ꯊꯣꯛꯇꯦ ꯑꯩ ꯊꯥꯡꯒꯠꯂꯤꯅ ꯅꯪꯅ ꯊꯧꯐꯝ ꯊꯣꯛꯇꯦꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯦ ꯑꯗꯨꯅꯤ ꯑꯗꯣ ꯁꯣꯝꯗ ꯀꯩꯅꯣꯃꯇꯁꯨ ꯍꯥꯏꯖꯅꯤꯡꯕ ꯉꯥꯡꯁꯨ ꯉꯥꯡꯈ꯭ꯔꯦ ꯌꯥꯒꯗ꯭ꯔꯕꯨꯗꯤ ꯈꯪꯗꯦꯀꯣ ꯀꯩ ꯍꯥꯏꯕ ꯁꯣꯝꯇ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯣ ꯉꯥꯡꯁꯨ ꯉꯥꯡꯈ꯭ꯔꯦꯕ ꯑꯗꯨꯝꯗꯣ ꯌꯥꯔꯛꯀꯗ꯭ꯔꯗꯤ ꯈꯪꯗꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯍꯥꯏꯔꯣ ꯇꯥꯒꯦ ꯅꯪ ꯍꯥꯏꯗꯣ ꯀꯩ ꯋꯥꯅꯣ ꯑꯣ ꯁꯣꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦ ꯑꯃ ꯍꯥꯡꯖꯩꯌꯦꯕꯀꯣ ꯀꯩ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯦꯐꯦ ꯑꯃ ꯍꯥꯡꯖꯩꯌꯦꯕ ꯅꯪ ꯉꯥꯡꯉꯤꯗꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯍꯦ ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯁꯤ ꯇꯥꯎꯑꯣ ꯍꯥꯏꯔꯛꯑꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦ ꯑꯃ ꯍꯥꯡꯖꯩꯌꯦꯕꯀꯣ ꯑꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯑꯦꯗꯚꯔꯇꯥꯏꯁꯃꯦꯟ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯀꯃꯦꯗꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯛꯀꯦꯔꯥ ꯍꯥꯏꯅ ꯍꯥꯏꯕ ꯅꯣꯏꯒꯤ ꯍꯥꯏꯔꯣ ꯎꯝ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯦꯝꯕꯤꯔꯛꯀꯦ ꯁꯦꯝꯃꯛꯀꯦ ꯑꯩꯈꯣꯏ ꯀꯦꯐꯦꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯗꯤ ꯄꯣꯠ ꯆꯩ ꯆꯥꯕ ꯊꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯐꯦꯒꯤ ꯀꯩ ꯍꯥꯏ ꯆꯥꯅꯕ ꯈꯣꯠꯅꯕ ꯂꯩꯗꯅꯀꯣ ꯑꯗꯨ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯎꯠꯂꯒ ꯑꯗꯨꯝ ꯀꯩꯅꯣ ꯁꯦꯝꯕꯤꯔꯛꯀꯦꯔꯥ ꯍꯥꯏꯅ ꯀꯃꯦꯗꯤ ꯑꯃ ꯁꯦꯝꯕꯤꯔꯛꯀꯦꯔꯥ ꯍꯥꯏꯅ ꯇꯧꯕ ꯃꯤꯌꯥꯝꯅꯁꯨ ꯆꯪꯕꯤꯔꯛꯎ ꯀꯥꯏꯅ ꯍꯥꯏꯕ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯁꯦꯝꯒꯦ ꯑꯗꯣ ꯅꯪꯒꯤ ꯃꯈꯣꯟꯗꯣ ꯑꯩ ꯈꯔ ꯊꯤꯡꯅꯕ ꯑꯃ ꯂꯩꯌꯣ ꯇꯥꯔꯒ ꯀꯅꯥꯗ ꯆꯤꯡꯅꯩꯕ ꯅꯪ ꯊꯛꯀꯣꯝ ꯂꯩꯀꯥꯏꯒꯤꯅꯦ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯑꯩ ꯈꯪꯉꯤ ꯅꯪ ꯃꯈꯣꯟꯗꯣ ꯄ꯭ꯔꯦꯡ ꯀꯣꯜ ꯅꯆꯤꯟꯗꯣ ꯇꯧꯔꯛꯏꯅꯤ ꯌꯥꯝ ꯄ꯭ꯔꯦꯡ ꯀꯣꯜ ꯑꯩ ꯈꯪꯉꯦ ꯅꯪ ꯋꯥ ꯉꯥꯡꯉꯛꯄꯗ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯅꯪ ꯑꯩꯁꯨ ꯑꯍꯥꯟꯕꯗꯤ ꯄ꯭ꯔꯦꯡ ꯀꯣꯜ ꯃꯥꯜꯂꯨꯔꯦꯕ ꯑꯗꯨꯒ ꯑꯗꯨꯗꯩꯗꯤ ꯐꯠꯇꯦꯗꯒꯤ ꯉꯥꯡꯉꯛꯄꯗꯨꯒ ꯑꯩꯁꯨ ꯑꯗꯨꯝ ꯃꯥꯟꯗꯦꯅ ꯌꯥꯝ ꯐꯩꯅ ꯈꯪꯈ꯭ꯔꯦ ꯑꯗꯨ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤꯅ ꯅꯪ ꯃꯈꯣꯟꯗꯣ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯌꯥꯝ ꯌꯥꯡ ꯐꯥꯎꯈꯤꯕꯩ ꯋꯥꯅꯤꯗ ꯆꯤꯆꯦ ꯍꯣꯏꯁꯦ ꯈꯪꯍꯧꯗꯦꯍꯦ ꯑꯩꯕꯨ ꯇꯁꯦꯡ ꯀꯌꯥꯝ ꯌꯥꯡ ꯐꯥꯎꯈ꯭ꯔꯦ ꯑꯗꯨꯝ ꯆꯥꯛꯃꯟꯈꯤꯗꯅ ꯑꯗꯨꯝ ꯄ꯭ꯔꯦꯡ ꯀꯣꯜ ꯇꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯍꯣꯏꯅꯦ ꯀꯥꯏꯗꯦ ꯐꯔꯦ ꯐꯔꯦ ꯑꯩꯒꯤ ꯆꯦꯅꯦꯜꯗ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯨ ꯁꯤꯌꯥꯔ ꯇꯧꯔꯛꯑꯣ ꯍꯣꯔꯦꯟ
ꯇꯧꯔꯛꯀꯦ ꯅꯪꯒꯤ ꯆꯦꯅꯦꯜꯗꯨꯒꯤ ꯂꯛꯀꯤ ꯒ꯭ꯔꯦꯗꯤꯇꯔ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯂꯛꯀꯤ ꯒ꯭ꯔꯦꯗꯤꯇꯔꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗ ꯑꯩꯒꯤ ꯂꯩꯔꯤꯕ ꯐ꯭ꯔꯦꯟ ꯃꯌꯥꯝꯁꯤꯡꯁꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯥꯒꯤ ꯐ꯭ꯔꯦꯟ ꯀꯣ ꯉꯥꯛꯇꯅꯤ ꯍꯩꯇꯦꯀꯣ ꯑꯗꯨꯝ ꯑꯍꯥꯟꯕ ꯇꯧꯖꯔꯛꯄꯅꯤꯅ ꯑꯩꯁꯨ ꯌꯥꯏ ꯑꯗꯨ ꯅꯪ ꯈꯔ ꯋꯥꯗꯣ ꯉꯥꯡꯕ ꯃꯇꯝꯗꯅꯦ ꯑꯩꯗꯤꯅꯦ ꯌꯥꯝꯅ ꯇꯞꯄꯤꯗ ꯉꯥꯡꯁꯤꯟꯒꯅꯣꯕ ꯈꯪꯕ ꯌꯥꯝꯅ ꯁꯥꯎꯕꯒꯤ ꯇꯥꯏꯞꯇꯅꯦ ꯉꯥꯡꯁꯤꯜꯂꯣꯕ ꯈꯪꯕ ꯍꯣꯏ ꯃꯥꯟꯅꯕ ꯍꯩꯇꯦ ꯑꯗꯨꯗꯨꯒꯤꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯍꯥꯏꯔꯦ ꯌꯦꯡꯉꯒ ꯈꯪꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯀꯃꯦꯗꯤ ꯇꯧꯒꯗꯗꯣ ꯍꯥꯏꯗꯤ ꯃꯤꯗꯣ ꯂꯩꯇꯕ ꯑꯗꯨꯏꯅꯤ ꯑꯗꯨꯗ ꯂꯥꯛꯄꯗ ꯑꯣꯏꯅ ꯇꯧꯔꯒꯦ ꯅꯣꯏꯒ ꯄꯨꯟꯅ ꯍꯣꯏ ꯂꯥꯛꯑꯣ ꯅꯣꯡꯃ ꯑꯧ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯆꯥꯗ꯭ꯔꯤꯅꯦ ꯑꯩ ꯃꯁꯥ ꯉꯝꯗꯅ ꯂꯩꯌꯦꯕ ꯑꯗꯒꯤ ꯐꯣꯟꯒ ꯑꯃꯨꯛ ꯂꯥꯛꯁꯜꯂꯛꯄꯗꯣ ꯈꯔ ꯃꯁꯥ ꯉꯝꯗꯕꯒ ꯈꯪꯐꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯅꯪ ꯉꯥꯡꯉꯛꯄꯗꯣ ꯐꯔꯦ ꯐꯔꯦ ꯏꯆꯦ ꯄꯣꯊꯥꯔꯣ ꯊꯝꯃꯒꯦ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯊꯝꯃꯦ ꯊꯥꯗꯤ ꯊꯥꯖꯔꯦꯕꯀꯣ ꯉꯥꯡꯁꯨ ꯉꯥꯡꯈ꯭ꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕꯁꯨ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ